Imis PAODAM yang tabri bersung bagi nam Anuradha Devi naik konon kurum jari. Hausik meroi PAODAM. Theatre Maestro Ratan Thiam ge maramda nominee sathakadaba seminar Manipur ge Governor Ajay Kumar Bhalana hodokre. District level Youth Festival 2025-26 pangthokre. All India Trade Union Congress Bisnupur District Committee ge Om Sabha Conference pangthokre. Loinana Taramapan Subha Mental Hockey Tournament 2025 ngasidagi hodokre. How's the pausan on episode? Theatre icon ta ama uriba Ratan Thiam na miam da piramba pis amasung harmony ge message ado art ke khutang da mipung khudimang da sandong ba Manipur ge Governor Ajay Kumar Bhalana ngase Manipur State Kala Academy amasung Jan Manipur Dance Academy anina sinduna maming lairaba theatre ge lamda sangna ba Ratan Thiam ge maramda nominee chumna pangthokadaba national seminar ama hodopage tharamda Manipur ge Governor Ajay Kumar Bhalana phongdokre. Jan Manipur Dance Academy ge campus ta pangthokiba thorampa aduga Mari Lainana Governor Lusingduna Lakedraba Ratan Thiam ge ayekpa sakam da laikatuna kaikumna bo otke loinana thoramba duga Mari Lainana Governor na Ratan Thiam ge loinabi amasung mahake imung manungge imung singda Governor na taramna okay. Inaugural program pa aduge manung channa Manipur Culture and Literature Haniming Tomba Ratan Thiam ge mafam da dedicate tawba Manipur State Kala Academy ge half yearly journey amasu release tawke Loinana Ratan Thiam Demand of Theatre Haniming Tomba documentary film ba amasu utke hariba film pa ase maming lairaba Manipur ge playwright amasung director oramba Ratan Thiam ge punse amasung mahake creative oraba journey ge maramda amadi traditional Manipuri art form amasung martial art ase social amasung political themga contemporary oina punna punsanaraga art form da putholam khiba kaya aduke matang da mek seng na ulle Tharamadaga Mari Lainana Governor Ajay Kumar Bhalana Manipur State Kala Academy amasung Giant Manipur Dance Academy anina sangnaraba theatre icon Ratan Thiam ge maramda asuguma seminar ama pangthokliba sekedamakta thagapa phongdoke loinana Ratan Thiam na India amasung Manipur theatre ge lamda masak thopa contribution ke asupirang ke haina singtharaduna Chakravyuh Uta Priyadasni amasung 9 Hills Wanda Valley ne chingba theatre art form sang asake khudangda santi tangdulai taba amasung culture nge matangda message ke asupirang ke jayangkai hena Ratan Thiam na global culture na map da Manipur masak thokna thangatuna state asige inakulaba langai pukai kaya ase mayek sengna thamlangke Ratan Thiam pa ase director playwright designer choreographer amani hane susangtha ke Loinana Sigumba Makalge Seminar Sing Pangtopana Nahaw Ediba Theatre Practitioner Singda Anova Tauna Kea Supigane Haraduna Mipung Kudimanga Artge Kutangda Ratan Thiam ge Santi Amasung Tangdulai Tabagi message Asi Mipung Kudimakta Yohanaba Apel Dauki Taramadada Zen Manipur Dance Academy ge Vice Chairman Longzam Zoe Chandra Maming Laidaba India ge Poet Amasung Writer Dr. Udan Baspaina Theatre Icon Asige Punsi amasung mahana pinamba contribution kaya ge maramda may action na thamki lenga ka wari sanari ba zofa amade NNCN ayamba aninge marakta koda thongna bada zopki lanmi amasire karana asopan nangkrai thagdoga dong asanungten pung anima karam taba matamda kangpopi district ke new kaithelmambe police station konba dolanka amade Koirok Bilas Manakta Thokibani Lekidraba Zoki Lanmi Aduki Maming Pongai Ngam Gangmai Apokpa Taitulung Gangmai Ne Mahaka None District Kokpump Satudai Village Dagini Thagdoka Asagi Matangda Impact News Tan Phangba Pauda Kuki Singna Jubi Village Amade Kairok Village Haraga Sukhangna Ba Jiru Singna Kundaba Dolasung Koirok Village Ke area da Haukiba numeta kareni mamangdage NNCN IM ge lanmi khara laktuna lakhe loinana ngasinung tinta ase khangangdana zupki tempa lakpatage maike anige marakta sauna kuthongna ke kuthongna ba aduda zupki lanmi
Pongangam Gangmai Nomina Pan Badigi Todok Topam the Lakide Aduga Lopa Asige Adopa Lami Karaso Aso Open Nanke Nasige Kotonaba Aduda NNCenta IMG Maikegi so Lanmi Amasoke Haide Nomai Kamna Pampe area the House State Amadi Center and Forces Gasang Selectuna Asiba Haksang Loktona Bahonade Luinana Todoka Asiga Marilena New Contain Mambi Police Station Asoke Sama Lokakre Haide. District Youth Affairs and Sport Officer Kaksang Sinduna Kaksang District level Youth Festival 2025-26 ngase Kaksang Pogsupat Laikai Deleba Library and Information Center Kaksang Auditorium da Pangthokre Tharamaduda District Youth Affairs and Sport Officer Technopol Pukrambam Subhachandran Sibgas District Youth Affairs and Sport Officer Kaksang NG Sunita Chanuna President Joint Nanda Government Voluntary Organization JNGVO Kaksang President Ketrimayum Chatradhari Amadi Hianglame Youth Center Ge Caretaker Huidromba Tombi Machana Gas of Honor Singoi K Ngasagi Youth Festival Aduda Na Kiana Folk Dance Amadi Folk Song Na Chingba Kudol Tam K Maduda Wango Tera United Club K Kangbuna Folk Dance Amadi Folk Song Animakta Kaksang District Motor Silaga State Level Youth Festival in the Surugarakani Heidi. Puariki Tanka Kiada Tokiba Tokdok Singdage Ngasige Mirona Paratambangamdri Amana Amabo Namtanaba Honaduna Lady Haina UPFK President and Rupachanana Pundokre Wafamasi Ngasi Chamaka Marapudrani Toy Suba Nasnan Reconsolidation Manka Marilainana Manipur Press Club da Pangtokiba Taramda Mahana Pundokibane Aikoi Amuk Kuntaklaro se Haiba Hiramda United People's Front UPF Manipuna Sintana Pangtokiba Tarampaduda Kongnang Thaba University Vice Chancellor Professor Naurem Zoikumar, DMU Department of History Assistant Professor Dr. Malamp Ningthauza, DMU Department of History Associate Professor Dr. Said Ahmadna, Mintung Land Oina, Tharam Aduda, Sarugya K. Tharunga Mari Lainana UPFK President and Representative High Lamnamasigi Puarida Tokiba Todo Wato Kiadage Aikoina Soikiba Aranba Hansananaba Apaba Sumba Kong Tank Yokatuna Haurakliba Mirona Asibu Ikai Kumnaba Kunai Amagomba Hingnaba Ningsingduna Lagli Adubunga Sigi Mirona Manipugi Puarida Tokleba Todok Singdage Para Amata Pabangamdre Maana hai lamdamba asige oiba apunbage pangkada sagatuna yengnaba masaka khangdoktuna yeho phurup singka punna khundamina naba punna sakhmina duna apunba manipura amage dambakta mayoka yaminabge yaminabadi lairadana wakhange thakta phawba punsin mangamdre mana makataraduna hai UPF na sanba tharum singe manungda Campaign for Protection and Promotion of Manipuri National Identity Haiba Hiramda Seminar Workshop Amade Kana Nainabana Chingba Pangtoktuna Manipuri Naharon Singda Amata Oibage Ithil Pohanaba Honare Haina Supondoke. Mapan 2026 da akoi Kanchipur akoi program asilo singani Karigidamata Icona National Reconstruction Bangtok even have it Tongan Equi Lamdam Kundamina Mamse Equi Amukana Punchilaga Manipur se Puna Equi Laminaba Puna Laminaba Habi Pandam to the Equina program is Bangtok 7. Tabon District Texam the Label Standard Library Kampa Youth Organization SLYO Linka Kibege Control the Suba Mapokuman Taram Gansi Texam Mayalika Community Hall the Pangtokre. Taramaduda SLYO G President Sawamp Surend UCMG President YK Dident SLYO G Founder President Al Maino Kongsam Standard English School Rete Principal Samananda ex Langatel Jilla Parisat member as Kulabidu Texan Gram Pansaki Chairperson L Damayanti Texan Girls Upper Primary School Ge
Headmaster Mutum Tommy Macha Madi Texam Maya Lekai Maira Paibige President L Babita Devina Matangsana Atoiba Mitunglan Sangoina Saruga K Atoiba Mitung Singna Organization Ge Firan Sankatuna Haudokiba Tharampa Adugi Sarukamba Oina Tahi Ani Hana Chataragliba Irang Asada Lekidaba Landamasage Athoba Singda Ikai Kumnaba Utke Amadi Organization Asigi Nauna Thau Pugadaba Member Singda SARS Sinabagaloinana Mamangda Thau Puramba Member Singa Amadi Texam Ge Tonga Tongamba Club Ke Member Singda Sambakudon Pot Sing Sutam Ke Adoba Mitunge one on Piretuna United Committee Manipur UCM Ge President YK Direna Haikibada Club Amana Mapunga Fana Laiba Ngamlabadi Lekai Ado Mapung Paba Chakapa Lekai Ama Oibangamgane Sakolabagi Matungina Equigi Naha Singda Pirakliba Saitenka Mayamba Asi Mama Mapa Sinka Amadi Naha Singna Kangdaba Yadabki Tansa Adu Yauraklabani Equigi Mangda Hausek Singnaba Ama Mayuk Naduna Lady Bane Hairaduna Singnaba Mayamba Asi Tinganaba Honabada Maite Kunai Asiki Lega de Laminariba Singlop Maira Paibi Amadi Klapa Haidibalopa Home Singna Buksen Sengna Wakalon Manana Saminaba Matautai Haiki. Sincerity and honesty as a people. As a leader, I go keep warding up with the people. Kunai I go Tinjan Kajan, the Kunai, the same Jihadagadi. I give family the gay. I go Yamna, right person, I moving share. A single minimum with a book. All India Trade Union Congress Aituk Bisnupur District Committee ge Omsuba Conference Open Bhavan Bisnupur Dangase Pantokre Taramdada Aituk Manipur ge General Secretary Lastam Sotin Kumar Aituk Bisnupur ge President Surokai Bamp Nilakamant All Manipur Asa Workers Union President T.S. Pudimarsi All VDF Welfare Association ke President Larsham Devant All Manipur Yatel Workers Union ke President Anna Rupachandra CPI Bisnupur District ke Secretary C.H. Sarat Aituk Manipur ke Secretary K.S. Brosendona Athoiba Mitunglen Sing Oina Saruya ke Tharonga Mari Laidana Akanga A Singna Sinmi Singge Kusumanda Matik Sana Panganaba Sinmi Singge Thaka Wangkanaba Aitukna Honoribi Singge Matangda Wangangduna Miam Punna Babta Minake Loinana Aituk Bisnupur District Branch ke Nauna Thau Pugataba Singso Kanke Nauna Taupunaba Kalaba Singde Surokaibam Nilakamana President Secretary K.I.S. Yasgon Treasurer L. Sotin Komana Pongdo Kibada Sinmi Singna Masam Masage Taka Kangsa Dabana Kusumand Hengalo Haibakamsade Madi Haigade Haibasu Kangde Maramsana Aitukna Sinmi Singda Masam Masage Haga Kangsanaba Madi Kusumand Hengal Hanaba Kongsangkya Sangsinduna Lagli Makatana So Kongsang Sangsinduna Sinmi Kudinge Kananaba Honagane, Lakadarva, February Tadasu, Lebaksan Batungna, Kongsang Sangsingani Haiki. Go, if we use how to put weight to book of set with mystery and another the bar, such a sing around here. A quick careful one to it. I think private will get a sarkar, you get a Karbachari say. Machine Dukan from the Ohio policy private hospital in Mapusi, charge all buildings out there. But the Tabuk even nursing say, Manipur, the Tabuk Homatam policy Managa can be there. Zukovelig Nagalelom Tangba, Makeda May Salakiba, Nasagatana Nimi Humne Sure, May Edo Paksana Sandaropa, the House of Power, my bunda Tatbang Namdabana, Erel Fighter Season Aduna, my Mutana Bahonagadori, Others teasing gay, Mike the gay, my Asi Mapung Pana Mutana Bahonabada, Miana Mapung Pava Corporation, Pinababel Dokre. Official Oiba Pauge source Amana, Hairibana, Jacobelli, the by Sabagato, Asi, Hokiba Iran, Numitaki, Horakibani, Adubo, Housing Asi, dry weather Oibagi, Matata, Akanba, Nungse Sepana, Marampo, May Edo Paksana, Sandarakana, Public Sapti Amazon, Ecosystem da Chauna Kaiba Pide, May Edo Tamna Tamna, Zafu Mountain Rans, the Zoo, Sandarakpa Lep 3. Ozuk Pauda, Nagaland Tangba, Jacobelli, Maikeda Lamba.
square kilometer 1.3 ge sangda sakle hausak phawge oina mai sakhiba aduna kaya yamna amang ata thokrabage haibadudi khangba ngamdri chagleba mai adu paksana sandoropana Nagaland ge leiriba firefighters sang season aduna kanaba hona bada ngamlaktabadage district disaster management authority Kohima ge maikaidege Nagaland state disaster management authority ge kuthangda Indian Air Force ke bumpy bucket sing ke fitoba helicopter sing mai muthabada mateng pangnaba hajanaba warep lawre ground level da mai sagleba jaga adu yamna ngamba saruk oibagi mathakta mafam adu tokana leiba saruko oibana mai kanaba hona bada so awaba oiri mai sakpa aduda Konoma village ke forest range ke jaga ayamba mangta kre authority ke maikai dege haribana thodokadu irai numita local ge chingaroi marina campsite apikpa mai ama hagolubadage paksana sandorkibani thodokadu da senari basangaroi sing adusu ngarang December ge tangtara homdoida Konoma youth organization ge volunteer sangna phaga kre loinana makoi masana mai adu hagot khibani haibaya zakre sagleba mai asi housing Zosoma Konoma border da leiriba Hofera Tiromda Sandorakle Masina Manamoraga authority ge maikai dege Miamna Valley adudage lamna lainaba amasung mai ase mapungphana motor tiba phawba jingkaba thingzin kre Resident Institute of Handicap Persons RISP Yaripo Linkat Kiba Sahi Kunmanga Mapong Farapagi Tharam ngasi Tawan District Yaripo ka Babon Laikai Dalaba Institute asage hold the Pangtokre. A friend in need is a friend indeed. A true friend helps during difficult times. Haiba Pandamda Pangtokiba Silva Zubligi Tharapa Aduda Tawan Jilla Parishad ke chairperson ke as Soba Singna Athoya Mitungland RIPH President Retired Joint Director Veterinary Dr. Maibam Rajendra Singhna Tharamapo Aduga RIPS Vice President Laikhuram Ibobi Singh Amasung Lerongtel Ningal Gram Panchayat ke Kyateka Pradhan Salam Kumar Singhana Akhanamba Mitunglen Singh Oina Saruyake Tharonge Saruk Manung Chanba Oina Ngasige Mitunglen Singhna RIPH Linkhabada Mapu Oina Thodang Laurakibi Lekidrabi Thomige Photo da Leishu Katuna Kaikuna Bodke Institute Aduge Mairoi Singna Makal Mathengi Natke Oiba Zagoi Isaina Singba Kya Utana Saruk Yariba Singhe Puning Sangke Institute ke Maikadege Handicap Oiraba Singda Chambakudan Por Sing Tamdana Puning Tawake Loinana Chalena Masusamina ke RISP ge Secretary Samula Rapamba Kunjabihari Sarmana Miyambo Taramna Okpa Amadi Nungi Oiba Waran Piraduna Haikibada Tola Taraba Nama Soiraba Singidamakta Angama Mateng Pangnanabagi Pandamda Ministry of Social Justice and Empowerment Gibing Makada Institute Ase Linka Kibani Haiki PWD Singhagadi differently able to sing Yamaka, when you went here, the Yamaka development Yamaka, skill development, Aduga, Toran the fencing embroidery, Adugi Kenan Bamboo, computer, tailoring. Pradhan Mantri Awas Yosana Gramin PMPAY Zege Housing for All Scheme Makada Kupsali Sangani Kulumdo Kunmarida Housing Loan Pauduna Yum Sakiba Kaksang District Yanga Makalekai Amadi Hiramaida Labor Beneficiary Kya Lenga Ki Mari Ladaba Singna Makoki Pangpam Tokpa Sel Sing Ngasi Pawa Suna Pibidabana Marampo Oiraka Migi Sandon Pampo Oiduna Lady Heidi Hiramasaga Mari Lenangasi Yangamda Pangtopa Pomisanga Unaba Amada CH Malenga Bakawa Mioi Amana Pondorakpada Lenga Ki PMPAY Zege Housing for All Scheme Gi Gumzali Singani Kulumdoi Kunmarike Santang Makada Yumna Sanaba Hianga Makalekai Amadi Hiramai de Leba Mioi Kaya Kangalaki Lunana Lenga Ki Housing Loan da Parokpa Asina Maramoraga Beneficiary Singna Lairamba Yum Sink Sidoklaka Nona Saba Honaki Puna Lupalaka Amaga Lising Kuntrage Housing Loan Ase Han Batangata Lupalising Nipunipange Sempampa Makumza Lising and Nikulum Doigi December da Beneficiary Singi Account
अदुबो हाइरिबा संपम असगे मनुंगदा लिसिंग तरादी चेली चिंगलिबसिंगना अमुक लौबिखे असुमना अहानबा तंकके सेंफम पिक्रबा मतुंगदा मकाताना अनिसुबा अमदी अहुमसुबा स्टोनमैन की सेंफम अमतांग असे फावा पिबिद्रे अदुबो हाना लेजरंबा युमसिंग सिदोलगा साजनबा हौरुबा युमपा अदु लेफंबा लेरबना लोइसिंदना कोइना थंबा यादबना बेनिफिशियरी खरादे मिंगोंदगे सेनपुरगा युम सानकी खरा अमना ngasi फावबा लोइसिनबा ngamdabana phaglanka phina kuplaga leiba amade makhongka yungkhalaka tokpa yauri loinana asugumba matamba asida mingonda senda puraga yum saba loikhiba yum singda official ge miyoi sing lagaga sen phangle haiduna phaglangda signboard yekpa yauri ओरिबा फिबम असदा बेनिफिशियरी सिंगे माइकैदगी लेंगा के मरी लेनेबा सिंगदा कयारका हन्ना चतुना अवारपा सेंपम सिंग अदुबो थोपिनाबा कयारका हन्ना हाइजख्रे हाइजबा अदुदा डिपार्टमेंट के माइकैदगी सु होरेंथा हेयंग हाइना मतम थाराबसु ngasi fawbudi awatpa sempamba adu lupa ani fawba pividre sel pidaba asina marampo eraga mingodagi sel puraga yum loisingba beneficiary sing ase mina center tharopada khumpam lairaktre maramasina senthoklambi lejatraba beneficiary singe awaba ase ubiraga athuba matamda lemhoriba anisuba amadi ahumsuba stone menge sempam sing ase pithopi haike Madongi hadana yum kai chidokna semnaga hona jaruba mamadu huji inkham matamji da yum ju koptana leiba kayam chu yaure aduna yaragadi hantaki sijalasi loidringai da nungju tha matam yaroktingai da akhogi phangbam thokpa singi paisa adu phangbina ba mai leina ba pamengi maikai da mayamna haijari Federation of Civil Society Organization Fox Manipur ge BM Makada Universal Martyrs Organization to Umo Manipur Women's Federation to MWF amasong Manipur kai thenapi marum na puna khusamna duna mayang Imphal thana lekai da leba and Tumso Higher Secondary School na ground da niputaru raksuba nipilaning sing nomi thoram mai pangna pangthokre Tharamba ase pangthokpada potchege mateng pangbirakhiba khudimappo Fox Manipur ge maiki dege ngangkhai leitana thaga paphongdo pagaloinana tobimang khangba ulakle miyamna Fox bu thajaba thamduna amadi puksen tingna panglakhiba mateng aduna Manipur ge puari da munaidana lehuriba nupilan ning singnemit ase mai pangna pangthopa ngangkhibane haina Federation of Civil Society Organization na Fox Manipur ge Assistant Secretary Information and Public Relation ge cherola mana phongdoralekli Kumjali sangma samapan marfu matoida matamba aduge iningthau Kulchandrana lanchalam daida sangaramba sanamahi lining ge sanglenta ase handakta tourism department na tourist destination list da yaubang ngamli haina lining thau sanami temple board ke member secretary maisnam sibitatel wana pangdokre wapama ase haying kompal da leiba sanamahi sanglenda pangthopa marirak suba online malem laisha amade ina ke phizon athoi ahand sangdam nawali sagani kumanga ge makong mathangka ta khrabasingda mana pibigi thoramda phongdokibani sibidata luwangna makatar aduna hai mathang sahi lisangani kuntaruk tage tangkak ani thongna mikok thibagi thabak chathaba haurakadore haidiba mikok thibagi thabak asida mamange mikok thikhiba matamda religion ge matangda sanamahi lining setpasinge Mensimpham yaukide purum masa singe kanglupta chanduna others ahaiba kanglupta chanduna lermani adubo handaka pangthokadoriba mikok thibagi thabaka asidadi isage sak taksanaba religion ge kanglupta sanamahi lainingka asige Mensimpham hapinaba Rajya Sabha ge MP lesson basana sopana parliamenta amadi parilena ministry singda khangang kiba lekre handaki mikok thiba asidadi sanamahi ge Mensimpham yaraklagani haibge thasabalai maram asna lamdam asage miyamna sanamahi lining bo hingal hanaba honabada miyamna achowa thodang lowi phongdoke mana makataraduna hai mapant lamdage lakpa lamkoiba singna lamdam asada lakpa matamda tourist ke mafam singka amadi ariba matamge laishang sing tagleba tourist destination ge list da lining to sanami sanglena asiso tourism department na matam sangna habiramde gumjale sangma sama pandra marphuma thoida ningthau Kulchandrana lanja salam daida
changaramba sanami sanglent asibo handakta nauna tourism na sangai festival ge tourist destination single list yawangam le lengak ek amage makada gazette pongduna salariba board masimage president oibada natana ex minute chip oiramba Nongthombam Birena Sangai Festival ge tourist destination ge lista yawangam bani haying khongbanda leiba sanamahi changle na pangthokpa manayen thopage tharampa aduda LSTB ge vice president bita petition jamba LSTB ge member secretary Masnam Sibadata Luwang board member Mangangsa Kaisampe Ibomcha Ilpul ge president Chalamba Sanasamp ATG PRO Robinda Kwadapampa Amasungki Ilpulgi Vice President Imo Kumanchana Saruyake Amade Online Malem Laisha Amade Inaki Pizonta Atoi Ehanda Sangdam Naba 2025 Damakong Tang Takraba Sangda Certificate Abadi Salaitareke Lengyante Pituna Ikakuna Wodke. Competition Imalang City like those Nami Kubam quietly go Adum, you know, like from them said, I want to say, I could be tourist, like the like man, under thunder. Impal West District ke Usiwa Jila Parisad ke Manung Chana Lady Pa Pagok Sau Sangaizeng Gram Pansait Uchiwa Gram Pansait Amadi Lepopatera Komlangkhong Gram Pansait ke area da MZ Nariga ge Thabak Suba Amadi Housing Loan te Piba ge Matangda Lady Ba Asoiba Aranba Singh Ase Marilenaba Department Singh Nanimet Manganege Miam Khangna Singdokadabane Haina MMWO ge Maike de Depantaurakle Hiramasaga Marilenana Manipur Maite Pangan Walpia Organization Sindana Pangtukiba Paumisanga Unaba Amada Lupa Asage Vice President Chesam Asobana Imphal West District ke Uchiwa Jila Parisad ke Makada Leriba Gram Panchayat Singh Asida MC Narega ge Thabak Suba Amadi Housing Loan ta Pibage Matangda Atopa Amotpa Kaya Taure Haibadage Wakad Amal Lubasida Laki Madudage Mahak Masana RTI Tharuba Matamda Housing Loan ta Pibada Lenga ke Thabak Toba Mioida Piramba Yaranki Adugata Singna Londa Pauraba Beneficiary Singdasu Mioi Karana Mayum Satlaga Lupalising Tara Pauba Kongolam Mathingnare Loinana MZ Narega ge job card ka holders sange marakta su lenga ki employee kaya yaronki Loinana Gram Pansayat Singka asige area da tongan thabak kharasu lokthokiba Sel Masinga Suramba Tabaka Chanadaba Kasu Yaramle Marama Sina Hirama Sida Lenga ke Marile Nebasing Naming Sangbiduna Senabasingi Matata Exon Loka Kadabani Amade Dipameke official Singna Taukiba Aseso Masana Yaziduna Nimeta Manganegi Manungda Sabsaba Maramp Adusupi Kadabani Karigumba Hariba Matam Asida Tabako Oina Ontok Taba Taragade MMW Ona Konzanka Sangslagani Haike Karigumba, I couldn't pizza riba, deadline, let's give Manunda, department, Ganato Vidaba Taragadi, Masi, Matak Tongasinda, Logi of the Tom of the Kani, Aduga Makal Makaki, a good conjunction in Abidamata, Manipur, Matiban, welfare of my son, Shem Saraga, Lady, I don't understand the Samiti ke award committee ke recommendation adu karang December ge tang taram de phangkiba executive committee ge miphamna aibi mutum ramani da pibada ayaba pi khibani mana asida sel oina lupalising kun sal ama amasong citation ama yaugani mana asi chaliba tha December ge tang kun mathoi numaisang nimita samiti na DIPR holda pangthokadaba mana yenba amasong minister artistic ke tengbangna pangthokadaba Manipuri writers meet ke tharam da lanthokani Numida Sida Aibi Kadem Pramodinina Iramba Langlen Thaduishu Pongane Haina Naharonde Sahita Premi Samiti Impalgi Chirolaman Hairi Later Light of Miam na Wana Tanzarapa Sempam Kazak Tunsin Zabani Haina
kanna marup yauzaraga miyoi kharana marup ki mingda sal khumsilaga pidok pidre haina pendabo phamsang phondoragle ngase kangse sangai yumphomda leiba yumbi masa high school ge ground da pangthopa pomisanga unaba amada victim oihoraba marup pithok pidre haibasingge maraktage amana hai kaksangdage nsm koba miyoi amana mahake kaksang municipal council na piba sub license amaki mingda leaching group leaching microfinance haibane chingba maming kya thonjinduna stop payment lottery and the tender marup haina mingthonduna miyoi kya dage thagi lipalising ka ani lipalising ka ahum mathang sina thattaruk thattara mathuine singba miyoi kya dage khamjing khrei aduka covid 19 ge amasung manipur ge kangluki irang gi mingda marup lawale khrei miyang gi pithokpam thokpa sempam sing pithok biduna leire masina maram pho oiraga wana suraga sen khara khajek tunsung jage khanjariba miyamda awaba oire maram masina lenga ki mari leneba senka amade miyamna so asum sumda tidok piraga makoi kharana miyamge khomsing khiba sempam senka adu hando hambada mating pangbiyo haina su mari leneba loisenka amade miyamna miyang sangbina baso phungdoragle Semaina aduna lebat miam ki kenuda mien changsin biona ajeri ngase Sydney gi iconic bondi beach sta sakang daba miyoi anina nomai kamna bagi thoktok ta miyoi tara sere miyoi Taramapan romna aso opanda nangbadage hospital da laikana naba pukre nomai kapa miyoi amade kaptuna hatkre atopa aduna tamthina sokle hairi thokdok tu hoba mahiroi amana phongdokhibada minute tararom nomai kapagi makhon takhi thokdokadu ubada thamoi soningai ne samudra khongbangi tourist na singba miyam akitu zungbaga loinana mafam marang khangdana sena khi hairi Indian Army gi 57 Mountain Division amade Department of Youth Affairs and Sport Yas Government of Manipur ga punna khusam naduna anba Red Seal Rising Star U19th Men's Hockey Tournament 2025 ngase Command Lampak Hockey Stadium da hawdokrai hawdopagi tharompa atuda Security Advisor Kuldeep Singh na atoba mitunglen to oiduna tournament asige trophy maikum hangdoki Simply Unstoppable Now Haiba Thimda Timpa Nipana Sadugia Duna Pangtoliba Tournament Asi Thasigitang Kumatoi Forward Chatagani Pangtoliba Tournament Matangda Youth Affairs and Sports Ke Director Dr. Mayangbam Beto Singna Hi Indian Army Ge Military Civic Accent Program Ge Makada Manipur Ge Hockey Bo Grassroots Level Ge Chakot Hananda Bagi Pandamda Local Liba Thaurangka Asibo Department Taramna Opakaloina na Pangtokpadi Hockey Masana Asida Manipur Ge Olympian Player Tareta Puthoktunai India Ge Manungda Mai Purakpa Ngamliba Masana Makhagne Masana Asibo Grassroots Level Take Hana Chakolanaba Department Asinaso Asepa Pidepa Amakaloina Tabak Kale Pondoke Hausakaroi Badamaroi Bapa Omana Pizari Theatre Maestro Ratantiamge Maramda Numinini Satagadaba Seminar Manipurge Governor Azekoma Palana Hodokre District Level Youth Festival 2025-26 Pangthokre All India Trade Union Congress Bisnupur District Committee Ge Humsuba Conference Pangthokre Loinana Tramapan Suba Men's Hockey Tournament 2025 Ngasidege Hodokre Imes Paudang asagade matang asadaloy jare miyang tabiri basung mo makana khurumjare